Special Commando Unit Khabai Soigi Kangbu Amana ngarang ain na thingkraba lalholu PLA gi kedar ama fagat pangam khrei police tagi fangba paugi matung inna Imphal East ki Kongba Standard College tagi Laiden Part area Bamon Kampu fawda ain na thingkraba valley da best tauba lalholu amagi miyoi khara leire haiba Mari Subasam Rifles tagi fangba akaknaba pau amagi matung inna Special Commando Unit ki OCL Bebekanandana SP Special Commando Unit ki TS Krishna Tombi Singh gi makhada luchingba Kangbu amana Kongba Standard College manakta leiba oil pump manakta chat ok toba sing khamdana check tauki hairiba aduda chingnaba mawongda makhongna iril bungromda chingnaningai oiba mawongda lakpa misak ama khamdana wahang pahong chathabada misak adu aina thingkraba lalholo PLA ni haiba khangbangam kibani police na pharaba mioi adudi Imphal East District ki Andro Nagar Panchayat ki manung channa leiba Andro Maringthel dagi chingakham Satambando gi machanupa chahi kuntranipan suraba chingakham Dharmo Singh Elais nongpok ngan bakawi hairi mahakna haidorakpugi matung ina mahakumja English ngani gi mangada lup asida Andro Kumal Lampak dagi ibohan bi chahi nipu kauba amagi makhada yahon kibani haiba khangmangam ke lup asigi lairaba amadi mangal kauba anigi poktak matung ina thangjing singda basic training loduna kumja English ngani gi mangada army number 0045 fangduna lup asigi chinglen kauba amagi makhada office maintenance ki thau pubani haiba khangbangam ke mahaki mathakta makhataba ain gi oiba thabak lokhon anaba irilbung police ta sinakre hairi Christian lining chatpagaloina na church amagi pastor su oiba maitai machata khelambam Ramananda kauba mioi amana maitai gi ipa ipu haktaktagi chana duna laklaba nat putin situna usit thawoidaba gi thawong social media da viral oiraki bathogdok adubo Manipur gi ningthau sana zawba laisemba Laisembana kham thengna sauba phongdok kibagaloina na agaknaba mawongda pastor adubu yaningdaba phongdokre ningthau sana zawbana mahakki social media da post tawki matung inna maitai gi chatnabi bu yamna usitaba mawongda ngang sakliba misak asi mawun khoklaba su khokani misak asi madi lemna tharoi haiba wafam phongdok kibani Ramananda haiba misak asi Mamang thagi tang kun tarukta kom furuk ki oiba sarang Baptist Church da pangthokpa outreach gospel gi thoram amada speaker oina wafam asi Ramanandana phongdokhibani maitai lining hinghanna ba akan ba thodang lauriba arambai tengol gi thomi sing mahaki wafam da kham thengna sauki bagaloina Ramanandana lale haijadriba fawba mahaki mathakta akan ba thabak lokhatkani haina ngarang laukthokkhibani madugi matung inna ngasi Masing yamlaba arambai tengol gi thomi singna Ramananda gi langol da leiba yumda thomzen kre ngasi fawba matam piri na sana khangna miyam da lale haija horo natrabadi hat kani haiba kholau thomi singna lauki hairi Imphal West amasung Kangpokpi District ani gilona bakhulda urkul village land protection committee na SDC sekmai gi official singaloina na demarcation tawraba matung ngarang pillar yungba haukhre urkul village land protection committee gi secretary NG Ragumani na phongdorak pugi matung inna Imphal West District ki manung chanba SDC sekmai ki makhada leiba khurkhul seat number 38 ki mafam asi thangnabada leiba khulgi miyoi singna tapna khopchilakpadagi tangai fadana demarcation tawraga pillar yung hogdaba yadaba fibam ama lakpadagi thaurang asi lokhalakpani mahakna hai ipa ipu haktaktagi sana sanjabung oina leirakpa lamhang sing nauna khunda silakpa miyoi singna low usinbagi thabak chatharakle Masigi matangda Khurkhul Village Land Protection Committee gi maikaidagi SDC sekmaida wakat pagaloina na demarcation tawraga pillar yungsinjage haiduna taknaduna lakhibani demarcation di mamangda shu tawkhre adubu SDC sekmaina mahaki official staff sing tharaktuna demarcation tawraba matung pillar yungbagi thabak adu committee gi mioi kun lomna chathakibani Ngarang pillar yungbagi thabak adu ayuk pung 8 lom tabadagi Kangpokpi District ki Leimakhong Police Station gi manung chanba Champai amasung Faikot aniga Khurkhul Village seat number 38 ka tainabada chathakibani hairi pillar kun taruk yungbagi pandam thamli Khurkhul Village Land Protection Committee gi oina Imphal West District ta Kangpokpi District ka tainaba lamkhai pumnamak pillar yungna na pandam thamli hairi Regional Institute of Medical Sciences RIMS ta thuba matamda numidangi matamda su postmortem tauna na bathaurang tawrakpagi saruk ama oina Operation Theatre Lamp System installation tauna na bathabak packet pahore Ministry of Health and the Family
welfare gi protocol matung ina numit ta khraba matung da pangthokadaba postmortem tawbada homicide suicide rape decomposed body suspected body singdi consiloi numidangi matam da pangthokadoriba postmortem asi maru oina organ donation and transplant singda khudong chanabagi damakni hari numit ta khraba matungi postmortem asida accident natural death vip amadi state ki wangbada flight nangnanaba pukhigada body singni hairi postmortem asida video recording tauba compulsory oigani haukiba march ki tangkun mapan gi rims ki miral sangda night time postmortem taunana ba thaurang oina ot lamp system installation taunana ba thabak paikhat haukhre thaurang asiga mari leinana rims mortuary da postmortem taunana ba purakpa thawai yaudraba haksang sing janims mortuary da oina refer tauri rims mortuary da ot lamp system installation tawbugi thabak asi chayol amaromdi changkhigani haina panari panba yabadi Imphal West Bishnupur Churchanpur Senapati Kangpokpi amasung Urkhul district ki case sing rims mortuary da pangthok lambani Hauzek district sing asida rims mortuary da tha amada changchatta case kun amadi kuntra fawba lakli haina mortuary in charge dagi fangba pau amana hairi lakliba case sing asi ayambana accident case oina tauri chahi khargi mamangdadi firearm case na khwaidagi masing yamlambani adubo kumja english ngani ga mapan ge july dagi th rabina and amadi ca sanjit ki thodok matung firearm gi case masing khanghan hanthakre hairi haujek rims mortuary da lakliba case masinga yengnarubada manpower masing watli atopa state singdadi postmortem asi conventional method ki mahud mri season pangthokpa Vertopsy oina taunakre hairi rims tasu vertopsy method asi taunaba professor Santana director oiringaida proposal thagatpadi laikre adubu thabak oinadi pangthoktana lairi vertopsy method asi AIMS Negrims amasung Bangalore da leiba private hospital amada pangthokli Negrim study special case study conventional amasung vertopsy system animak pangthoi hairi India da haukiba tha taruk ki manungda nongmada khwaidigi yamna COVID-19 positive oiba thengnakiba galoinana haukiba pung kunmari asida India da nauna mioi lising ahumga chanipan kulumdoi COVID positive oiba thengnaki leina astamaram oiraga mioi manga laikhide fagalakpui changchada marfutara nipan dasmik tare tare ta hanthakre apunba confirm case na koti mari lakni futare lising kunithoi chatruk subna mari yaukhre active case ma sing lising tara nipan chahumga marfuma panda hantha hengat lakhrei leina astamaram oiraga lekhidaba punba migi masing lak manga lising kuntra chanipan marfuma thoi shukhrei leina asagi nawa faduna discharge to khiba punba migi masing na koti mari lak nifuma thoi lising humfutara humdoi chahumga kuntra manga yaukrei leina asagi ngakthok nawa vaccine kapthok khiba punba migi masing na koti chani ga kun lak humfutaruk lising tara mathoi henkrei malem gi oina covid lai chetna khwaidagi hena sokhal lebak singi manungda USA na ahanba India na ani shubada amadi France na ahum subada leide awang nong pok state singi oina Assam na ahanba Mizoram na ani shuba amadi Manipur na ahum subada leide All India Football Federation ki mityang makhada Karnataka na yumbu oiraga Bengaluru Football Stadium da haukiba March kun mapandagi hauduna Manipur yauna state mangana sarugyaraga satharakliba kuntaret suba senior women's National Football Championship ki group taruk kanglup ki ngarang sanakiba match ta Manipur na Gujarat pu goal taruk sinoda maithiba pikre match mai paklaba Manipur gi goal taruk adu M mandakini na match ki minute kuntra mari nifunipan amadi humfu manga chatpada team gi goal ahum chankhi I Premeshori ke Anita amadi Linda Komna match ki minute kun mapan nifuma thoi amadi yankai mathoi chatpada mathang setna team gi damak goal amamam chankhi Manipur gi ahum suba match tha asigi marida Assam ga thengnaga dauri